Lakhipur online puthok-saba October ki tang mari Yumsa Christian numit ki Khomjinba Pao tabirasi. Ahanbada maroi Pao MP Gorong Gogoi ki convoy Silcharda accident thokre nupi yauna Congress ki thomi manga asoka panangkre. Maigi senpham da hengalapa amadi prepaid smart meter sijanaba ki mayokta yaningdaba phongdokre. Manipur ki mahiroi ani tamthina hatok pikibagi thodoga dubo Kasar College ki mahiroi singna pendaba phongdokre. Ima longjam mem chobina laikhitabada amophana thamoi sokna awapa phongdorakli amasung Asian Games ta Lablina na gold medal ki tamak kasi China ki Li Qian ga sanargani sepak takraw masana hayengdagi hauragani. Hauzik mapung Pao tabirasi. Congress MP Gaurav Gogoi ki convoy ngarang Yumsa Christian numit Silcharda accident thokre. Nupi yauna Congress ki thomi taret asoka panangkre adubo Gaurav Gogoi ki gari amadi mahak masa asoka panang haudre. Hairiba lambi ki khudong thiba thodogaduda hanagi mantri Ajit Singh ki gari yauna punna gari tararom akaya toinangki. Thodogadu arang Kubirgram Plain taphamdagi Silchar Congress Bhavan tamna punna gari chamaromga loinana lakpagi lambida Gaurav Gogoi bu escort torokiba convoy adu airport lambigi Moinarbon thongda accident adu thokibani. Rajya asida APDCL na maigi unit amada lauba sale gi chang khangen hengalakpagi mayokta ngarang Rajya sinba thongna pangthokna kibagum Silchar dasu All Assam Electricity Consumers Association gi baigedagi Association asigi District Coordination Committee gi miut kangbu amana Assam gi Mukhyamantri gi maphamda memorandum ama thakre. Miut kangbu aduda Ojoy Rai, Ranjit Chaudhary, Haidar Hussain Chaudhary, Komol Chakraborty na chingba miyoi sing saruk jakhi. Makhoina paumi sing da hai atopa Rajya sing dadi unit chani faubagi manungda lemna mai phanghalli. Adubu aikhoigi Rajya sidadi fuel and power purchase price adjustment gi mingda ayamba matamda thagi mai gi senpam hengalak pathengnari haina pendaba phongdokhi. Loinana miut kangbo asina unit ta mai gi senpam hengalakpa amadi prepaid smart meter sijanabagi mayoktasu yaningdaba phongdokhi haire. Manipur ki Fizam Hemanjit amasung Hizam Linthoi Ngambi mahiroi anibu mihat thina hatuk pikibagi thodogadubu pendaba phongdoklatuna Kasar College ki mahiroi singna ngarang Silcharda Khudiram Bosu gi statue makhongda mayam pundana pendabagi kholaw lauki. Mihat adugi matangda achumba wail chathanaba dabi tawki. বিগত কিছুদিন থেকে দেখছি আমাদের মণিপুরের ঘটনা, কিন্তু কয়েকদিন আগে আমাদের দুটি স্টুডেন্টকে এবং একটি ছাত্র এবং একটি ছাত্রীকে যেভাবে নির্মমভাবে ওই জায়গায় টেরোরিস্টরা হত্যা করেছে তা আজকে আমরা প্রতিবাদে শিলচরে কাসার কলেজ থেকে আমরা একটি র্যালি বার করি এবং ক্ষুদিরাম বসু স্ট্যাচুর সামনে এসে র্যালিতে দুটি স্টুডেন্টকে পুষ্পাঞ্জলি অর্পণ করি। তারপর আমরা টেরোরিস্টের এগেনস্টে একটি পুত্রা দাহ করি এবং আমরা মিডিয়ার থ্রুতে সরকারের কাছে এটাই ডিমান্ড আগামী দিনে এইসব জিনিস যদি বন্ধ না হয় তে বরাকভ্যালির সব ছাত্র সমাজ বৃহত্তর আন্দোলনে নামবে। All Manipuri Muslim Maira Paibi Sangstha gi ahomsubo Foundation Day gi thoram hayeng October gi tang manga Sagol senumita Kasar gi Islamabad Bhagada pangthoklakani. Lup ki President Jubeda Begum na mipamapu oiduna pangthokadaba thoram asida Transport, Excise amadi Fisheries Mantri Porimol Suklabaidana athoiba mithunglet maina saruk yapigani. Hairiba thoram asida Maira Paibi unit singna masa masa gi banner loina biraknaba amadi Nat ki Fizol set biraknaba All Manipuri Muslim Maira Paibi Sangstha gi cherol asida hairi. Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Chatliba chahi asigi October gi tang amada masagi anaba manamaram oiduna Poirei Leimarol Maira Paibi apunba Manipur gi President hoina thaupu birambi Ima longjam mem chobina laikhitabata All Manipur Women Voluntary Association amobhana thamoi sokna nungai tabaga loinana awapu phongdorakle. Manipur da thokliba miot minai mihat mipun apunbagi saktamda singnarakpa mitop miancha singna hingnabagi lambi supai paisalakpa mayai kabani sagi ipakta thawraktuna lamdamasida crime kya chatharakhiba adudagi kannanaba amadi Manipur gi kachin koya da chatuna Maira Paibi gi asengba saktam mangkhidanaba honarambaga loinana Manipur gi mapalamda khundaripa Manipuri sing maruina meitei singbu tasin khomjinanaba honabada ima longjam memchobina laukiba thodang kayabu singtharaduna
amobhagi cherol asida phongdoragli cherol asida makha taraduna me gi tang ahumdagi thoragliba mapandagi changsilakpa kuki khulai paibasingna chahi kharagi mamangdagi lamdam asida khunda minarikliba furup singi marakta atamnana mitei furupta onsilaktuna yum amadi atei lanthum kaya mang takhalakkiba miyoi kaya buna punsi pikaman kiba thodok kaya sigi mayokta khongjang changsilambata natana manipurda tongan balainga kama leipa yaroi haiba akanba yo horomba sigi manungda mangjil thakibi luchingbi amani hairi ima longjam mem chobina leikidabada maki mung manung sagaina tei mayamgi awabada amobana saruk yazari amadi mahaki thawai mirel sidabana mapugi nakta ingna chingna leiruna bagitamak taibang mapugi maphamda thawni jari haina amobagi general secretary Ketrimayim Sujata gi cherol amata phongdoragli China gi Hangzhou da chathariba 38 suba Asian Games ki ngarang phawbada Bharat na gold 15 silver 13 bronze 19 punna medal 68 pangle ngarang Bharat ki oina Parul Chaudhary na meter 5000 gi lamjilda gold amadi Anurani na nupi gi javelin throw da gold aduga Tejasin Sankarna decathlon da silver medal lauki Lablina Borko haina boxing gi kg 63 ki kanglupta Thailand gi Bison Manikon Mumaithi andana final la khongthang jinki ngasi Lablina gold medal gi tamak nungtil gi pung amaga minute 35 da China gi Li Qian ga sanaragani Asian Games ta sepak takraw masana hayeng October gi tang manga nupa gi da Bharat ki matamda ayuk pung 3 makhai da Thailand ga aduga ayuk pung 13 makhai dana Philippines ka sanagani aduga nupi gida Bharat amadi Vietnam ayuki pung 3 makhaida amadi numit yungma pung 12 makhaida Bharat amadi China sanagani aduga nupa gi hockey da Bharat amadi South Korea ngasi nungtil pung 1 makhaida semi final sanagani medal tally da ngarang phawbata China na medal chani ka marfutra manga phangduna ahan bada Japan ani subata aduga South Korea na home subata leiri medal 68 phangduna Bharat na medal tally da mari subata leiri Kangan Jabama Healthcare amadi Paramedical Science da University Grants Commission na Sakanglaba Chahi amagi diploma Chahi anigi Advanced Diploma aduga Chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atemba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Potchambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Graduate Hospital Practical Class Taujabani. I have Ahum Madi Matun Operation Ahum My Pangasi Sabangan. High River Courses Hojiki Matamda Yama Kudong Chaba, Amos Interiors and Madinana Course and Hygiene. Mayam to High River Kudong Chaba, Silabinaba, Wafamasi Hygiene. I give me Manasai to the Bukovere to the Damra Kodegini. I Silchar Institute of Medical and Paramedical Science the pastor Japani and the SM Civil Hospital ICU technician. Nungairaba Pao Kasar Pular Tolda Holistic Therapy Center ama hangduk jare acupressure amadi naturopathy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari
मोबाइल नंबर 8638078821 ने अरोइबदा मरुइबा पाव अमुखन्ना MP गौरव गोगोई की कॉन्वॉय सिलचरदा एक्सीडेंट थोक्रे नुपी यावना कांग्रेस की थोमी मंगा सोकपन नंख्रे मईगी सेनफमदा हेनगलप अमदी प्रीपेड स्मार्ट मीटर सिजनबकी मायोक्ता यानिंगदब फोंदोक्रे मणिपुर की महिरोई अनि तमथिना हातोकपिकिबगी थोदोग अदुबो कासार कॉलेज की महिरोई सिंगा पेंदब फोंदोक्रे इमा लोंगजम मेमचौबिना लेखितबदा अमोफाना थमोय सोकना हवाप फोंदोरगली अमसुंग एशियन गेम्स ता लवलीना गोल्ड मेडल की तमक कसी चाइना की ली कियान का सानरगनी सेपाक तक्रो मसाना हयेंगदगी हौरगनी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।